खरा दर्शनार्थी आमा कुमरी मैम ngasi akhoi Durga Puja ngasi bor numit sidasu bor tawi ado bor gi akhoi mandi amalai bado manungda aduda akhoi bor gi lai khurumba chakani aduga nungdang da su program tawni aduga sidana ne ko ayuktana akhoi khichri tawe ba khichri do maite gi do manade ado kamai tawge kamai chage ado akhoi ulake adu ai mathang mathang sum akhoi chatpa khatpa de gi khisi mawong sum ulake मैम को yengminasi mayamsi akhoi mandir akhoi town manungda leibandune aigi video yengbibasingdi adum khangamgani akhoi corona manungda sahi ani di akhoi Durga Puja se tawgidre adugi matungda hanak muk tawreisine akhoi manungda leiba employee mayam sing gi oina akhoi Durga Puja se latchabane ba ko mayam ko adu nungdinda ngasidi bor numini mayam adugi akhoi su akhoi family su lae angang se kuina chuti thaiba 10 days kumba aduna akhoi Durga Puja pandal haidi latpham khara su yengba chatke tawani akhoi ulake mayam mathang mathang aduga ngasina bor numit ke akhoi khichri sablai ni khichri di numi huni pura tawe ngarang su tawe ngarang di chatre ba ko ngasi di bor numit so ba lai su kharamge na akhoi ahom mari lae aduga khichri si pictru si di sa phaite ba ko ado mi antin banina khoi khar lange ba background se aduna ina sum wari oina mayam sum kamai deino kam kai deino do li chabane mayam sum yeminase मैम अखोगी हुजिकी खिचरी दो येनबा हौरे बतो से लाइन दन लेपिसे मथंग मथंग लाइन द लेपगा अखोई खिचरी दो लौदोइनी आइसु लेपे मैम याम सारी अखोई सिददी नोंग सु ताय याम सु साय अदुका लेपदा याम वाबदो तवे हुमा खुसोम तौजानी कइमते इंग्रिदना को इंगदे बसे अक्टोबर यौरबसे कमाई तेनो खंगदे अदुना आई गार्डन वेजिटेबल गम थाद्री नापी मो हौगले सेंगलोरगा अदुगा आई हुजिक लौबा हिंजांग सिंगदो कई कई नोइदो आई उच्चरके खिचरी हाबदो को खिचरी से अखोई मैते खिचरी गा मानदे मोगिसिना खितंग मही लांगे आइसु अहानबा हेक हावा अहानबा चाबददि के हैनरमदे दो हुजिक तेम हावरेबा को सि खिचरी से अखोई हवाई मयांगा वेजिटेबल मयांगा अखोई मिक्स तौरगा सेंबा खिचरी ने मयामदा पामदे आई नोंमा सेमके कमेंट हाइबिरो सिना वेजिटेबल अखोई वेजिटेबल मयाम थोंबा सब्जी को si khirsi se akhoi anaba naga sabada di yam phaba aini hek lowa matang di ngo akhoi gi bin kanggo je loi matang oire pubudi porakhi do ko maya bin sima tawre degi sabji maya ma ngobo duma tawre yam aduga khir ma tawre to khir se akhoi isorgi prasad ni na akhoi mandir da smaina momong eni akhoi prasad pi base am hawe ba ko adagi sina achar mayam khicri do siniam hawe chadaba mina budi khangdaba achaba mi yauramgani adudi khangamgani sigi style gi khesi sem hawbani mayam aduga mayam akoi halle quarter da aduga akoi horen nongdang amuk sigi akoi gi mandir se sigi program amuk yengba lakani aduda amuk ucharage मैम अखोई नुंगदांग से लाए नुंगदांग ना को अखोई अचापोट गुम्बा खरा येले अदुगा इसै गुम्बा खरा तवे बेलून गा जम योले अखोई सि मनुंग दा दुम नुंगाई इंगना तपना तवेबा अदो
ꯑꯉꯥꯡꯁꯤꯡꯁꯦ ꯑꯇꯣꯞꯄ ꯈꯤꯇꯪ ꯑꯩꯈꯣꯏ ꯇꯥꯎꯟꯁꯤꯞꯀꯤ ꯃꯄꯥꯟꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯥꯜ ꯍꯥꯏꯗꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯠꯅꯕꯒꯤ ꯁꯥꯕꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨꯅ ꯍꯌꯦꯡ ꯌꯦꯡꯍꯟꯒꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯃꯅꯨꯡꯗꯅꯤꯀꯣ ꯃꯌꯥꯝ ꯃꯟꯗꯤꯔꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏ ꯁꯨꯅꯕ ꯂꯩ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯂꯩꯈꯤꯕ ꯃꯐꯝꯗ ꯆꯥꯅꯅꯕ ꯉꯝꯅꯕ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯤ ꯃꯅꯨꯡꯗꯗꯤ ꯀꯩꯝꯇ ꯌꯥꯝ ꯁꯦꯞ ꯑꯣꯏꯕꯅꯤꯅ ꯀꯩꯁꯨꯝ ꯇꯧꯗꯦ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯅꯤꯡꯕꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯩꯈꯣꯏꯁꯤ ꯃꯅꯨꯡꯁꯤꯗ ꯍꯥꯏꯗꯣ ꯑꯩ ꯁꯨꯝ ꯎꯠꯆꯕꯅꯦ ꯑꯩꯅ ꯍꯦꯛ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯛꯄꯗꯒꯤꯗꯤ ꯌꯨꯇ꯭ꯌꯨꯕꯇꯤ ꯑꯩꯗꯤ ꯀꯣꯔꯣꯅꯥ ꯃꯇꯝꯗꯒꯤ ꯍꯥꯡꯉꯛꯄꯅꯦ ꯑꯗꯨꯗꯨꯅ ꯑꯩ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯩ ꯑꯃꯨꯛꯐꯥꯎ ꯁꯦꯝꯈꯤꯗ꯭ꯔꯤꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯨꯝ ꯃꯁꯤ ꯃꯌꯥꯝ ꯆꯝꯅ ꯁꯦꯝꯖꯕꯅꯦ ꯑꯗꯒꯤ ꯁꯤꯗ ꯏꯁꯇꯦꯖ ꯁꯥꯏꯖꯇꯒꯤ ꯐꯝꯐꯝ ꯑꯥꯗ ꯏꯁꯩ ꯅꯨꯡꯁꯩ ꯈꯔ ꯁꯛꯑꯦ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯐꯝꯃꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯦ ꯀ꯭ꯋꯥꯇꯔꯗ ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯕꯣꯔꯒꯤ ꯃꯇꯨꯡꯒꯤ ꯅꯣꯡꯃꯗꯣ ꯅꯣꯡꯉꯥꯟꯕꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯈꯤꯇꯪ ꯑꯩꯈꯣꯏ ꯇꯥꯎꯟꯁꯤꯞꯀꯤ ꯃꯄꯥꯟꯗ ꯆꯠꯂꯒ ꯈꯤꯇꯪ ꯎꯠꯂꯛꯀꯦ ꯁꯤꯅ ꯔꯥꯝ ꯃꯟꯗꯤꯔꯒꯤ ꯇꯥꯏꯞꯇ ꯐꯖꯅ ꯁꯥꯏꯌꯦꯅ ꯁꯤꯁꯨ ꯐꯥꯎꯋꯦꯕ ꯃꯤꯅ ꯍꯥꯏꯔꯛꯄ ꯃꯐꯝ ꯈꯔ ꯆꯠꯄꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯁꯤ ꯌꯥꯝ ꯐꯖꯩ ꯃꯅꯨꯡꯕꯨꯗꯤ ꯐꯖꯅ ꯆꯪꯗ꯭ꯔꯦ ꯑꯩꯗꯤꯀꯣ ꯃꯄꯥꯟꯗꯒꯤ ꯁꯨꯝ ꯌꯦꯡꯉꯦ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯤ ꯃꯣꯏꯁꯤꯗꯗꯤ ꯑꯩꯈꯣই ꯗꯨꯔꯒꯥ ꯄꯨꯖꯥꯁꯦ ꯄꯨꯔꯥ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯐꯨꯔꯤꯠ ꯐꯤꯔꯣꯟꯒꯁꯦ ꯄꯨꯔꯥ ꯐꯦꯃꯤꯂꯤ ꯂꯣꯏ ꯁꯤꯟꯕꯤ ꯑꯅꯧꯕ ꯂꯣꯏ ꯈꯣꯡꯎꯞ ꯀꯔꯤ ꯀꯔꯥ ꯐꯨꯔꯤꯠ ꯂꯣꯏ ꯂꯩꯌꯦꯕꯀꯣ ꯁꯤꯅ ꯅꯨꯡꯗꯥꯡ ꯌꯥꯝ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯕꯨꯁ ꯈꯂꯤꯐꯥ ꯍꯥꯏꯅ ꯑꯃ ꯂꯩꯇꯥꯏꯅꯦ ꯗꯨꯕꯩꯒꯤ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗ ꯁꯥꯏꯌꯦꯅ ꯌꯥꯝ ꯐꯥꯎꯋꯦ ꯃꯤ ꯈꯨꯠꯆꯤꯟ ꯑꯃ ꯈꯨꯂꯥꯡ ꯑꯃꯅꯦ ꯑꯗꯨꯅ ꯑꯩꯅ ꯃ꯭ꯌꯨꯠ ꯇꯧꯖꯔꯕꯅꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯅꯤꯡꯉꯦꯅ ꯑꯉꯥꯡ ꯏꯆꯥꯅꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯦ ꯌꯦꯡꯕ ꯑꯗꯨꯒ ꯏꯁꯩꯁꯦ ꯌꯥꯝ ꯀꯟ ꯊꯥꯕꯒ ꯃꯤ ꯆꯤꯟꯕꯒ ꯑꯗꯩ ꯑꯩꯈꯣꯏꯗꯤ ꯈꯤꯇꯪ ꯉꯟꯅ ꯆꯠꯂꯦꯕ ꯄꯨꯡ 6 ꯑꯗꯨꯋꯥꯏꯗ ꯑꯗꯣ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄ ꯃꯇꯝꯗꯤ ꯄꯨꯔꯥ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯇꯧꯗꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯨ ꯈꯤꯇꯪ ꯁꯨꯝ ꯌꯦꯡꯉꯨ ꯃꯌꯥꯝ ꯐꯖꯅꯗꯤ ꯇꯧꯋꯦ ꯃꯥꯏꯁꯦ ꯂꯥꯏꯠꯀꯁꯦ ꯐꯖꯅ ꯀꯥꯞꯄꯦ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯊꯣꯛꯂꯛꯑꯒ ꯃꯄꯥꯟ ꯑꯃꯐꯥꯎ ꯌꯦꯡꯗ꯭ꯔꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ ꯌꯦꯡꯉꯤꯁꯦ ꯑꯉꯥꯡꯁꯤꯡ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯅꯕꯀꯣ ꯁꯨꯝ ꯈꯔ ꯌꯦꯡꯍꯜꯂꯒꯦꯅ ꯇꯧꯕꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯑꯁ ꯃꯤ ꯈꯨꯠꯆꯤꯟ ꯑꯃ ꯑꯩꯈꯣꯏꯗꯤ ꯈꯔ ꯉꯟꯅ ꯆꯠꯍꯧꯕꯒꯤ ꯐꯩꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯣꯛꯄ ꯃꯇꯝꯗ ꯃꯤ ꯌꯥꯝ ꯂꯥꯛꯄ ꯃꯇꯥꯡ ꯑꯣꯏꯕꯗꯣ ꯑꯗꯣ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯁꯨ ꯇꯧꯗꯅ ꯑꯩꯈꯣꯏ ꯀꯨꯏꯅ ꯒꯥꯔꯤ ꯂꯧꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ